ꯖꯣꯂꯤ ꯑꯃꯗꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯋꯥꯈꯜ ꯑꯃꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯨꯠ ꯁꯥꯒꯠꯂꯒ ꯃꯐꯝꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯁꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯃꯤꯁꯛꯇꯣ ꯂꯥꯛꯂꯕ꯭ꯔꯥ ꯈꯟ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯉꯛꯄ ꯑꯁꯥꯎꯕ ꯑꯃꯗꯤ ꯑꯀꯤꯕ ꯁꯛꯐꯝꯅ ꯀꯧꯔꯛꯂꯤꯕ ꯃꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯔꯤꯒꯤꯗꯤ ꯀꯤꯔꯣꯏ ꯀꯔꯤꯒꯤꯗꯤ ꯉꯛꯂꯣꯏ ꯄꯥꯎ ꯀꯔꯤꯝꯇ ꯍꯥꯏꯅꯗ ꯃꯥꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯁꯛꯅ ꯈꯪꯍꯧꯗ ꯃꯥꯕꯨ ꯀꯧꯔꯛꯇꯨꯅ ꯈꯥꯝꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯀꯧꯔꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯁꯨꯛ ꯍꯩꯅꯗꯕ ꯑꯀꯤꯕ ꯄꯣꯛꯂꯨꯔꯤꯕ? ꯃꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯎ ꯑꯣꯟꯖꯤꯜꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯁꯛꯊꯤꯕ ꯕꯦꯠꯇ ꯕꯦꯠ ꯃꯥꯟꯕ ꯗꯦꯕ꯭ꯔꯥꯁ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯖꯣꯂꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯛ ꯍꯩꯅꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯃꯣꯏꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯦꯞꯄꯛꯇꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯃꯤꯠꯌꯦꯡꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯍꯥꯎꯇꯅ ꯍꯪꯂꯤ꯫ ꯀꯩꯅꯣ ꯑꯩ ꯎꯔꯒ ꯅꯪꯅ ꯉꯛꯏꯗꯨꯅ? ꯑꯃꯨꯛ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯔꯤꯅꯤ꯫ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ? ꯑꯩ ꯉꯥꯏꯔꯝꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯦꯡꯅꯅꯕ ꯇꯧꯁꯦ ꯍꯥꯏꯈꯤꯕꯗꯨꯗ꯫ ꯖꯣꯂꯤ ꯑꯃꯗꯤ ꯃꯤꯁꯅꯥꯗꯣ ꯂꯝꯕꯤ ꯃꯄꯥꯟꯅꯤ ꯁꯣꯔꯣꯛꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯁꯛꯈꯨꯝꯗ ꯃꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯂꯤꯗꯣ ꯍꯟꯗꯛꯇꯤ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏ ꯈꯖꯤꯛ ꯁꯨꯛꯂꯒ ꯌꯦꯡꯗ ꯌꯥꯗꯕꯒꯨꯝ ꯌꯦꯡꯂꯒ ꯗꯦꯕ꯭ꯔꯥꯁꯇ ꯍꯥꯏꯔꯤ꯫ ꯑꯩ ꯅꯪꯒ ꯊꯦꯡꯅꯕꯩ ꯃꯇꯝ ꯂꯩꯇꯦ ꯅꯪꯒ ꯊꯦꯡꯅꯅꯤꯡꯗ꯭ꯔꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯈꯟꯕꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯩꯝ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯏꯕꯁꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨꯕꯣ? ꯗꯦꯕ꯭ꯔꯥꯁ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒ ꯄꯥꯔꯒ ꯈꯗꯥꯡ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯏꯔꯒ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯩꯅꯣ ꯅꯨꯄꯤꯅ ꯌꯥꯝ ꯁꯥꯎꯏꯅ꯫ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯅꯨꯄꯤꯅ ꯁꯥꯎꯕꯗꯤ ꯆꯤꯟꯈꯛꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯂꯒꯅ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤꯗ꯫ ꯑꯗꯨꯅ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯖꯣꯂꯤ ꯐꯖꯅ ꯅꯨꯡꯁꯤꯅ ꯊꯣꯠꯅ ꯃꯌꯦꯛꯅ ꯍꯥꯏꯔꯤꯉꯩꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩ꯫ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯃꯐꯝꯕꯨꯗꯤ ꯁꯤꯗ ꯁꯨꯝ ꯑꯣꯏꯔꯁꯨ ꯌꯥꯏꯗ꯫ ꯍꯥꯏꯔꯒ ꯗꯦꯕ꯭ꯔꯥꯁ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯂꯩꯊꯣꯛꯑꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯖꯣꯂꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯀꯔꯤꯝ ꯈꯨꯝꯂꯝꯗ ꯗꯦꯕ꯭ꯔꯥꯁꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯥꯁꯤꯟꯅꯗꯕꯒꯨꯝ ꯃꯤꯁꯅꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯐꯠꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡ ꯇꯥ ꯐꯔꯤ꯫ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯂꯝꯃꯨ ꯐꯥꯒꯤꯅꯗꯦ꯫ ꯖꯣꯂꯤ ꯗꯦꯕ꯭ꯔꯥꯁꯅ ꯐꯥꯔꯛꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯅꯥꯟꯊꯣꯛꯅꯕ ꯃꯁꯥꯗꯣ ꯃꯨꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯁꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯗꯦꯕ꯭ꯔꯥꯁ ꯃꯐꯝꯁꯦ ꯂꯝꯕꯤꯅꯤ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯑꯩꯒꯤ ꯈꯔ ꯈꯟꯕꯤꯌꯨ ꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛ꯫ ꯅꯪ ꯅꯨꯄꯤꯅꯤ ꯂꯝꯕꯤ ꯃꯄꯥꯜꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯖꯗꯦ ꯈꯪꯂꯒꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯈꯨꯝꯂꯝꯂꯕꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯣ? ꯑꯩ ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯅ ꯇꯥꯁꯤꯟꯅꯈ꯭ꯔꯤꯗꯤꯗꯣ ꯈꯪꯂꯕ꯭ꯔꯣ? ꯃꯤꯁꯅꯥꯅ ꯗꯦꯕ꯭ꯔꯥꯁ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯦ ꯊꯥꯗꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯁꯦꯃꯤ ꯊꯥꯗꯣꯛꯑꯣꯕ꯫ ꯗꯦꯕ꯭ꯔꯥꯁ ꯃꯤꯁꯅꯥꯗꯣ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯖꯣꯂꯤꯗꯣ ꯆꯤꯡꯂꯒ ꯄꯨꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯗꯦꯕ꯭ꯔꯥꯁꯀꯤ ꯈꯖꯥꯏ ꯅꯥꯝꯃꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯤꯛ ꯐꯖꯕ ꯄꯤꯁꯜꯂꯛꯄꯗꯨꯗ ꯆꯩꯅꯥꯗꯨꯅ ꯗꯦꯕ꯭ꯔꯥꯁ ꯉꯥꯎꯔꯗꯨꯅ ꯄꯥꯏꯔꯝꯕ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡꯗꯣ ꯈꯪꯇꯥ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯂꯣꯡꯅ ꯍꯦꯛꯇ ꯍꯩꯊꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯗꯦꯕ꯭ꯔꯥꯁ ꯂꯩꯃꯥꯏꯗꯒꯤ ꯍꯤꯞꯅ ꯀꯅꯥꯅꯣ ꯈꯟ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯖꯣꯂꯤꯁꯨ ꯑꯗꯨꯉꯥꯏ ꯈꯪꯍꯧꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯟ ꯄꯥꯈꯠꯅ ꯃꯤꯁꯅꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯄꯤꯕꯥ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯑꯗꯨꯝꯅ ꯄꯤꯕꯥꯅ ꯃꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕꯤꯔꯛꯂꯤꯕꯁꯦ ꯉꯁꯤꯈꯛ ꯅꯠꯇꯦ ꯑꯅꯤꯔꯛ ꯁꯨꯔꯦ꯫ ꯉꯁꯤꯁꯨ ꯊꯥꯖꯗ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯨꯗꯗꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯗꯦꯕ꯭ꯔꯥꯁꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯗ ꯈꯨꯠ ꯊꯥꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯒꯤꯁꯨ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯗꯣ ꯌꯥꯎꯔꯛꯄꯅ ꯄꯤꯕꯥꯗ ꯁꯣꯛꯀꯦ ꯇꯧꯔꯝꯕꯗꯣ ꯇꯥꯞ ꯂꯥꯎ ꯑꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯤꯕꯥ ꯍꯣꯏꯒ ꯗꯦꯕ꯭ꯔꯥꯁꯀꯤ ꯀꯥꯡꯕꯨꯗꯨꯒ ꯈꯨꯠ ꯈꯔ ꯊꯣꯛꯅꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡ ꯗꯦꯕ꯭ꯔꯥꯁꯅ ꯄꯤꯕꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗꯨꯗ ꯀꯤꯟꯅ ꯄꯤꯁꯜꯂꯛꯄꯗꯨꯅ ꯑꯣꯏꯕꯒꯤ ꯄꯤꯕꯥꯒꯤ ꯆꯤꯟ ꯃꯄꯥꯗꯣ ꯏ ꯈꯖꯤꯛ ꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯗꯦꯕ꯭ꯔꯥꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯄꯤꯕꯥ ꯍꯣꯏꯒ ꯀꯥꯡꯕꯨꯁꯨ ꯈꯔ ꯁꯣꯛꯅꯔꯦ꯫
ꯗꯦꯕ꯭ꯔꯥꯁꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯨꯗꯤ ꯍꯧꯒꯠꯄ ꯉꯝꯅꯗ ꯂꯩꯃꯥꯏꯗ ꯇꯥ ꯂꯩꯔꯤ꯫ ꯔꯤꯁꯤꯒ ꯑꯃꯤꯇ꯭ꯔꯒꯁꯨ ꯈꯔ ꯁꯣꯛꯂꯤ, ꯑꯗꯨꯕꯨ ꯔꯣꯕꯔꯠꯇꯤ ꯀꯩꯁꯨ ꯁꯣꯛꯍꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯗꯦꯕ꯭ꯔꯥꯁ ꯑꯃꯗꯤ ꯄꯤꯕꯥ ꯑꯅꯤꯗꯣ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯂꯒ ꯁꯣꯛꯂꯕ ꯃꯃꯥꯏ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ ꯄꯤꯕꯥ ꯃꯃꯤꯠ ꯈꯨꯖꯜꯂ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ, "ꯅꯪ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯅꯅꯕ ꯃꯤꯀꯨꯞ ꯈꯔꯇ ꯉꯥꯏꯔ ꯃꯇꯝꯁꯤꯗ ꯀꯩꯒꯤꯅꯣ? ꯅꯪ ꯍꯣꯔꯦꯟ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯗꯣ ꯑꯀꯟ ꯁꯥꯔꯝꯃꯤꯗꯤ ꯃꯤꯅꯤꯠ ꯈꯔꯈꯛ ꯆꯣꯟꯊꯔꯁꯨ ꯑꯩ ꯂꯥꯛꯄꯗꯣ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯦꯅꯤꯋꯦ, ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯊꯦꯡꯅꯕꯁꯤꯅ ꯑꯩꯒꯤꯗꯤ ꯐꯔꯦꯅ ꯈꯜꯂꯤ." ꯗꯦꯕ꯭ꯔꯥꯁ ꯀꯔꯤꯝ ꯈꯨꯝꯂꯛꯇꯦ꯫ ꯁꯥꯎꯅ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯤꯕꯥꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨ ꯀꯨꯏꯅ ꯊꯤꯔꯛꯄ ꯃꯤꯁꯛꯇꯣ ꯄꯤꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥ ꯍꯥꯏꯐꯝ ꯈꯪꯗ ꯏ ꯀꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯁꯣꯛꯂꯕꯗꯨꯗ ꯑꯁꯥꯎꯕꯗꯣ ꯍꯦꯟꯅ ꯀꯥꯔꯛꯇꯨꯅ ꯈꯪꯍꯧꯗ ꯄꯤꯕꯥꯒꯤ ꯑꯣꯏꯒꯤ ꯈꯖꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯕ ꯀꯤꯟ ꯑꯃ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯄꯤꯕꯥ ꯃꯁꯥꯗꯣ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯂꯒ ꯂꯩꯔꯨꯕꯅ ꯄꯤꯔꯛꯂꯤꯕ ꯁꯥꯐꯨꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯗꯦꯕ꯭ꯔꯥꯁ ꯃꯅꯤꯡꯗ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯣ ꯐꯠ ꯆꯠꯊꯣꯛꯑꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯤꯕꯥꯒꯤ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯅꯝꯂꯩ꯫ "ꯅꯍꯥꯟ ꯅꯗꯥꯎ ꯌꯥꯕꯒꯤ ꯅꯁꯛ ꯈꯪꯍꯧꯗ ꯍꯤꯡꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯍꯤꯡꯒꯗꯕ? ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯁꯤꯁꯨ ꯃꯔꯨ ꯆꯠꯄꯅꯤ." ꯗꯦꯕ꯭ꯔꯥꯁꯀꯤ ꯀꯤꯟꯒ ꯅꯝꯂꯛꯂꯤꯕ ꯅꯣꯡꯃꯩꯗꯨꯒꯅ ꯄꯤꯕꯥ ꯂꯩꯃꯥꯏꯗ ꯂꯩꯔꯤꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕ ꯃꯇꯧ ꯎꯒꯦ ꯐꯪꯗꯦ꯫ ꯍꯦꯟꯅ ꯗꯨꯝ ꯅꯥꯆꯨꯡꯗ ꯗꯦꯕ꯭ꯔꯥꯁꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯃꯤꯆꯤ ꯊꯛꯀꯠꯆꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯗꯦꯕ꯭ꯔꯥꯁ ꯄꯤꯕꯥꯅ ꯅꯣꯡꯃꯩ ꯅꯝꯅ ꯇꯨꯡꯂꯣꯝꯗ ꯇꯞꯂ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯂꯨꯈꯝ ꯃꯄꯥꯗ ꯑꯃꯤꯇ꯭ꯔꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯒ ꯃꯥꯅ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯝꯂꯤꯕ ꯅꯣꯡꯃꯩꯗꯣ ꯗꯦꯕ꯭ꯔꯥꯁꯀꯤ ꯂꯥꯏꯕꯛꯇ ꯇꯥꯈ꯭ꯔꯦ꯫ ꯑꯃꯤꯇ꯭ꯔ ꯃꯤꯆꯤ ꯅꯥꯝꯅ ꯏꯟꯈꯠꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤ, "ꯅꯪꯒꯤ ꯃꯔꯨ ꯆꯠꯄꯗꯨꯅ ꯇ꯭ꯔꯤꯒꯔ ꯆꯤꯡꯗꯕ, ꯑꯩꯒꯤ ꯃꯔꯨ ꯆꯠꯄꯁꯤꯅ ꯇ꯭ꯔꯤꯒꯔ ꯆꯤꯡꯕ." ꯗꯦꯕ꯭ꯔꯥꯁ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗꯗꯤ ꯔꯣꯕꯔꯠꯀ ꯔꯤꯁꯤꯒꯅ ꯐꯖꯅ ꯇꯣꯠꯂꯒ ꯃꯣꯏꯗꯁꯨ ꯈꯨꯠꯂꯥꯏ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯗꯦꯕ꯭ꯔꯥꯁꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯕꯨꯁꯤꯡꯗꯨꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯅꯁꯨ ꯄꯤꯕꯥ ꯍꯣꯏꯅ ꯈꯨꯗꯣꯡ ꯆꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯛꯂꯤ ꯄꯤꯕꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯥꯡꯗ ꯂꯦꯞꯄꯒ, "ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯛ ꯈꯪꯅꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯧꯔꯁꯤ, ꯃꯊꯪꯗ ꯐꯖꯅ ꯊꯦꯡꯅꯅꯕ." ꯗꯦꯕ꯭ꯔꯥꯁꯀꯤ ꯄꯥꯝꯕꯣꯝꯗ ꯄꯣꯛ ꯊꯥꯔꯤ꯫ ꯑꯃꯤꯇ꯭ꯔꯅ, "ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯈꯣꯡꯕꯨꯁꯤꯡꯁꯦ ꯄꯨꯔꯒ." ꯅꯣꯡꯃꯩ ꯃꯇꯣꯟꯗꯣ ꯐꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯦꯕ꯭ꯔꯥꯁ ꯐꯤꯚꯝꯗꯨꯗ ꯊꯧꯅꯥ ꯎꯠꯊꯣꯛꯄ ꯌꯥꯔꯣꯏ ꯈꯪꯕꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯒ ꯄꯤꯕꯥꯗ ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥ ꯇꯞꯂꯤ ꯂꯩꯃꯥꯏꯗ ꯇꯥꯔꯨꯕꯒꯤ ꯃꯐꯤꯗꯣ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ ꯇꯞꯂꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯁꯛꯐꯝꯗꯣ ꯃꯥꯡꯈꯤꯗꯨꯅ ꯁꯣꯛꯈꯤꯕꯗꯨꯒꯤ ꯆꯤꯟꯗ ꯑꯅꯥꯕ ꯈꯖꯤꯛ ꯐꯥꯎꯔꯛꯇꯨꯅ ꯑꯁꯣꯛꯄꯗꯨꯗ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯈꯨꯠꯇꯨꯗ ꯏ ꯈꯖꯤꯛ ꯇꯩꯔꯛꯄꯗꯨ ꯎꯔꯗꯨꯅ ꯅꯣꯛꯅꯤꯡꯗ ꯆꯤꯝꯕꯥꯜꯗꯣ ꯐꯠ ꯅꯣꯛꯏ꯫ ꯏꯒꯁꯨ ꯊꯣꯛꯍꯜꯂꯝꯃꯤꯅꯤ꯫ ꯄꯤꯕꯥ ꯂꯥꯞꯇꯛ ꯂꯦꯞꯄꯤꯕ ꯖꯣꯂꯤ ꯑꯃꯗꯤ ꯃꯤꯁ ꯅꯥꯒꯗ ꯆꯦꯞꯂꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯆꯩꯅꯥꯗꯣ ꯈꯥꯡꯅ ꯋꯥ ꯍꯪꯂꯛꯏ, "ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯇꯧꯅꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯛꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯖꯣꯂꯤꯁꯤ ꯃꯁꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ, ꯀꯛ ꯂꯥꯎꯕꯁꯤ ꯃꯁꯥꯒꯤ ꯇꯧꯖꯩ꯫ ꯀꯔꯤꯒꯤ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯗꯤ ꯊꯣꯠꯄ ꯅꯧꯕꯒꯤ ꯃꯇꯧꯅ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯠꯄ ꯅꯧꯕ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯅꯨꯄꯥꯁꯤꯡꯅ ꯍꯦꯛ ꯈꯨꯗꯣꯛ ꯆꯥꯕ ꯂꯧꯗꯨꯅ ꯅꯨꯄꯤꯕꯨ ꯑꯁꯣꯟꯕꯒꯨꯝ ꯁꯨꯝ ꯎꯈꯤꯕꯗꯨꯗ ꯃꯁꯥ ꯈꯖꯤꯛ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯗꯅ ꯑꯗꯨꯛ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯂꯤ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ, ꯐꯨꯅꯕ, ꯆꯩꯅꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯌꯥꯗꯦ꯫ ꯃꯥ ꯀꯤꯖꯩ꯫ ꯑꯗꯨꯅ ꯁꯣꯛꯂꯤꯕ ꯄꯤꯕꯥꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯏꯗꯨꯗ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯈꯨꯝꯂꯩ, "ꯃꯤ ꯑꯃ ꯉꯥꯏꯕꯅꯤ." ꯄꯤꯕꯥ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯑꯗꯨꯝ ꯁꯨꯞꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯨꯏꯅ ꯂꯩꯔꯅꯨ, ꯆꯠꯂꯣ." ꯖꯣꯂꯤ ꯄꯤꯕꯥꯗ ꯀꯤꯅ ꯌꯦꯡꯕꯗꯨ ꯇꯣꯛꯇꯦ꯫ ꯌꯦꯡꯅ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯂꯩ, ꯂꯥꯛ." ꯃꯈꯥ ꯇꯥꯕ ꯅꯪꯗ ꯄꯤꯕꯥꯅ ꯇꯥꯞ ꯑꯣꯛꯂꯩ, "ꯉꯥꯏꯔꯝꯅꯨ, ꯆꯠꯂꯣ, ꯊꯤꯟꯕꯤꯔꯝꯒꯦ." "ꯀꯣꯛ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯁꯦ." ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯤꯕꯥꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯈꯖꯤꯛ ꯈꯥꯡꯅ ꯌꯦꯡꯅꯩ꯫ ꯃꯤꯁꯅ ꯖꯣꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯂꯞ ꯍꯥꯏꯔꯤ, "ꯆꯠꯍꯧꯔꯁꯤ."
Hairaga nupi anido pibada kina mutang yengamlaga pibagi mang thaduna tabli gari manaka jangsiduna thauba hobado piba laptak leiriba mamanaba singbudo onsilaga nupi anidugi maikeda ingitawdun hari asom chasi Amitra sigli gari da kari panthadri nupa mari diso nupi singdugi tung inaduna tabli thaurai Asomnana Devras khamnaba yada sokiba singdugi chainado nathainaga mayumda halaktuna papaibongo kiyambada unsinduna lan tawrare langminakhiba mamanaba singduna khamnabaga yade imung hek janglakpaga law khonglei mapa tana mongda baba kaino usuba pabuna tumi leirsibo asuk phomna singharklaba sifawba ekoi karimta haidise aise pabungina chana tabra baba Amardi hana sokibagi masado pura kandribaga ngasi amuk soklibuduna Devras ki yum yeke obaga mayai ka da tharibu sofa da masado hipthaduna leikri Govind Devras na lauribudo khamna bu honari masado phajanduna As bai yarise ngai khobom da tapthogomi sogli singse amta yengkisi kedorge babong thoraklaga kaino mukhanasi awse sida ngapung pham haineringai tanjadada kiyama magi kadagi tholaktuna makhada kumtharei Kiyamba tholakpubada Devras phathaba ngamlamdaba sawbado khazik phathagiduna Amarna hiblibu sofadugi nakanda mapa ngai boina phamtharei Kiyamba wangangdi tumin machana leriba domda changlaktuna mayoknabada thariba sofaduda phamtharei wadi ngangdi yengli machagi sokliba maithongda mikuk khragi matung Kiyamba yenglamba midengdu honglei Kebliba Amargi fibamduda tuminlei Kiyambado Devras asawa khraga loinana mapada wangal kitawbani aduba kiyamba amari yengliba mideng hongda oi thangba akuta sa thangatuna thali aduga machada asum hari nangya pama hay Devras magi asawa do wawina hagi honari ingit irang khangba kiyambani hana muksa thalaga hari hojik nangya pama do aduka khai adai henba ai taba pamde asawa pumnama mapada haithage toramba Devras Kiyamagi watuda chaplepkre nakana phamliba Govinda haifedi ngamlaga mapada ngengle ai address pami baw maduna roibra ai lebe Kiyamba second khra mam ushinki aduga mikup khragi matung magi sarki pocket da habliba kolom duga notepad macha duga tamna lakthori aduga table duda thamlaga kari no khare ireduda iri bala maidugi chedo satlaga Devras ki mang insilei cheksil Devras manglagi chedo fatlokalaga yengna matina mutang yothai makut kutum cheje tasin mapada thazaba pibaga loinana amutang yengai aduga karim haida Govinda thokse haibagi ingit ama piraga anido wayamata hainada panthada thokre somdaso numita salakpaga nupi anido nupa mariduna laptak inabiraga Senaduna lakpana misna hana mayum phau thinbiramli aduga joli emo thinaba lakminaduna nahan makoine thengnakiba lairak machinda yawraduna tabli thoramba joli gari do khamnaga biba hoi ngai duna lei biba hoi su yorokladuna nupidugi manakta khamnei yorbo yam sangdri sidedi yarni nange sokpodo hana chalage dudi Nupiduna wangang bagaloi banangdi bibana thakki nahan makhaidi nupisi thoksada biba thengnabada sakta sinungside haiduna machin khumlaga awai khum tawnaduna khanabani adubu ngasidi kaidorabno khangne mana wangang bugi matam phau phangda nupasina haibada induna yaribasi joli masa pho khangri akiba pakhatpa madi sokliba bibagi asokpodo ubada manungai tabasu phauramni haizabagi wani Joli na hanmakai wana tawriba mataw singdudi nupi ni haidana bibana tawkriba mawngduna ka hena ngausinaba nisa chaba oktaba matamgi mi oina urubadagi saungning mandana mas usidana khalubani adubu ngasigi asukluba mikupsida mana lana khalubadugi ona tainabada oiramlibasiga mangakpadi phaujai bibana tahata chakhige tawbududa pakhana khamjai amukta ngai bikhoba Gari start tawge toramba piba leplaga nupi duda yengda gari duda chumdring phamlaga lekre haning libado karino hairo haibagum nahan
ꯀꯣꯐꯤ ꯍꯩꯖꯤꯟꯕ ꯖꯦꯀꯦꯠꯇꯣ ꯁꯨꯔꯤ꯫ ꯋꯥꯗꯨꯗ ꯄꯤꯕꯥ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯅꯩ꯫ ꯀꯨꯏꯔꯣꯏ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯖꯣꯂꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯄ꯭ꯔꯕꯞ ꯆꯪꯈꯤ꯫ ꯌꯥꯝ ꯀꯨꯏꯕꯗꯤ ꯅꯠꯇꯦ, ꯃꯤꯅꯤꯠ 10 ꯃꯨꯛꯇꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒ ꯖꯣꯂꯤꯒꯤ ꯌꯨꯝꯗꯨꯒ, ꯑꯗꯨꯅꯁꯨ ꯀꯨꯏꯅ ꯆꯪꯗꯕꯅꯤ꯫ ꯖꯣꯂꯤ ꯖꯦꯀꯦꯠꯇꯣ ꯄꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯕꯨꯂꯦꯠ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯄꯤꯕꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯖꯦꯀꯦꯠꯇꯣ ꯄꯤꯔꯛꯏ꯫ ꯁꯦ, ꯁꯨꯕꯕꯨꯗꯤ ꯅꯨꯃꯤꯠ 2ꯃꯨꯛ ꯁꯨꯔꯦ, ꯑꯗ ꯄꯥꯎ ꯐꯥꯎꯐꯝ ꯂꯩꯇꯗꯅ ꯊꯦꯡꯅꯕ ꯉꯥꯏꯔꯛꯄꯅꯤ꯫ ꯄꯤꯕꯥ ꯀꯔꯤꯝ ꯈꯨꯝꯗꯦ ꯅꯨꯄꯤꯗꯨꯅ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤꯕ ꯖꯦꯀꯦꯠꯇꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨ ꯇꯧꯗꯅꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯍꯧ ꯍꯥꯏꯔꯤꯗꯣ꯫ ꯄꯤꯕꯥ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯝꯕꯔ ꯂꯧꯍꯧꯕꯗꯣ ꯇꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯐꯣꯟꯒꯤ ꯂꯣꯛ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯕ ꯄꯤꯕꯥ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯂꯩ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯟꯕ ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯀꯟꯇꯦꯛꯇ ꯍꯥꯞꯄꯣ, ꯀꯥꯟꯅꯔꯛꯀꯅꯤ꯫ ꯇꯥꯟ ꯆꯥꯟꯅꯔꯨꯕꯒꯤ 2ꯔꯛꯇꯤ ꯀꯟꯕꯤꯔꯝꯃꯦꯗꯅ, ꯅꯦꯛꯁꯇꯗꯤ ꯀꯅꯥ ꯈꯪꯕ ꯑꯩ ꯊꯦꯡꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯅꯝꯕꯔ ꯂꯧꯕ ꯇꯜꯂꯦ ꯀꯥꯏꯅ꯫ ꯃꯆꯤꯟ ꯆꯤꯡꯉꯞ ꯅꯣꯛꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯣꯟꯗꯣ ꯃꯦꯠꯂꯒ ꯑꯃꯨꯛ ꯂꯧꯈꯤ꯫ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ, ꯑꯗꯣ ꯁꯤ ꯖꯦꯀꯦꯠꯁꯦ ꯄꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯄꯤꯕꯥ ꯖꯣꯂꯤꯗ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤ꯫ ꯂꯥꯛꯂꯤꯕ ꯄꯤꯕꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯕ ꯄꯤꯕꯥ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯀꯅꯥꯅꯣ ꯌꯦꯡꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯆꯦꯝꯆꯥ, ꯑꯩ ꯂꯥꯛꯇꯣꯔꯦ꯫ ꯐꯣꯟꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯀꯞꯄ ꯈꯣꯟꯖꯦꯜ ꯍꯥꯏꯔꯤ꯫ ꯅꯥꯎ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯂꯥꯛꯑꯣ, ꯅꯪ ꯊꯨꯅ ꯂꯥꯛꯑꯣ꯫ ꯄꯥꯕꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯥꯎ, ꯄꯥꯕꯨꯡꯁꯦ, ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯅꯥꯎ꯫ ꯆꯦꯝꯆꯥꯗꯣ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯩ꯫ ꯏꯇꯤꯡ ꯇꯤꯡꯅ ꯂꯩꯔꯝꯕ ꯄꯤꯕꯥ ꯐꯣꯟꯗꯒꯤ ꯃꯆꯦꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ, ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯊꯛꯀꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩ ꯂꯥꯛꯇꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯖꯨ ꯍꯩꯊꯔꯝꯗꯥꯏ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯝꯒꯨꯝ ꯊꯣꯛꯂꯔꯦ ꯃꯆꯦꯒꯤ ꯃꯇꯧꯗꯣ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯣꯡꯗ ꯊꯝꯂꯕ ꯐꯣꯟꯗꯣ ꯈꯨꯠꯅ ꯄꯥꯏꯔꯤ ꯍꯥꯏꯕꯐꯥꯎ ꯈꯪꯗ ꯃꯤꯀꯨꯞ ꯈꯔ ꯃꯪꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯆꯤꯡꯅꯔꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯤꯛꯂꯒ ꯔꯣꯕꯔꯠꯅ ꯄꯤꯕꯥ ꯀꯩꯗꯧꯔꯒꯦ? ꯆꯦꯝꯆꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯄꯤꯕꯥ ꯉꯥꯛꯇꯪꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯐꯥꯎ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯕꯔꯠꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯑꯗꯨꯅ ꯃꯤꯂꯨ ꯑꯅꯤꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯏꯔꯥ ꯆꯦꯜꯂꯒ ꯔꯣꯕꯔꯠꯇ ꯌꯦꯡꯂꯛꯏ꯫ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯤꯝꯕꯥꯜꯗꯣ ꯀꯥꯊꯣꯛꯄ ꯐꯥꯎ ꯉꯝꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯔꯣꯕꯔꯠ ꯑꯃꯨꯛꯇꯪ ꯃꯤꯠ ꯀꯨꯞꯂꯝꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯥꯅ ꯇꯣꯏꯅ ꯍꯪꯖꯕ ꯖꯦꯀꯦꯠꯇꯣ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯅ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠ ꯄꯟꯊꯕ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯆꯠꯅꯕ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯅꯤ꯫ ꯖꯣꯂꯤꯅ ꯖꯦꯀꯦꯠꯁꯦ ꯀꯥꯎꯔꯝꯃꯤ, ꯀꯣꯟꯅ ꯂꯧꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯤꯇ꯭ꯔ ꯁꯦꯟ, ꯔꯤꯁꯤ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯟꯊꯕ ꯇꯧꯅꯔꯨꯗ ꯃꯥꯒꯤ ꯒꯥꯔꯤꯁꯤꯡꯗ ꯊꯧꯗꯨꯅ ꯄꯤꯕꯥꯒꯤ ꯇꯨꯡꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯍꯪꯂꯨꯕꯁꯨ ꯉꯝꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯣ ꯈꯥꯝꯕꯁꯨ ꯅꯪꯗ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯏ꯫ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯃꯤ ꯎꯒꯦ ꯐꯪꯗ꯭ꯔꯕꯗ ꯖꯣꯂꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯅꯣꯟꯊꯔꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯀꯦꯠꯇꯣ ꯑꯃꯨꯛ ꯎꯔꯛꯂꯒ ꯍꯥꯊꯨ ꯑꯋꯥꯕ ꯁꯛꯂꯣꯟ ꯑꯃꯗ ꯆꯠꯈꯤꯕ ꯄꯤꯕꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯖꯦꯀꯦꯠꯇꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯁꯣꯜꯂꯤ꯫ ꯑꯩ ꯈꯛꯇ ꯃꯤꯔꯥꯏꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ꯫